अहानबदा मरोइबा पाउसिंग पिजरे इम्फाल ईस्ट डिस्ट्रिक्ट की खामेंलोक कुकी मिलिटेंट सिंगना लांदारकपदा खुलंगाकपा मियोय अहुम सोकले स्टेट असिदसु भारत की हुफुटा मंगा सुबा रिपब्लिक डे की थोरम पांगथोखरे अमदी इम्फाल ईस्ट इम्फाल वेस्ट अमसुंग थौबाल डिस्ट्रिक्ट ngasi ayuk pung 5 dagi numidang pung 10 fawba curfew komthokle Bisnupur district ko ina numidang pung 5 fawba duga Kakching district ko ina numidang pung 9 fawba komthokle मैं मुकुरुम जरे ELITETV मणिपुरी पाव मीडिंग ताबीरी बसिंगबो सना हेमाम न तराम नोकचरे हौजेक मपुंगोइबा पाव मियाम द संदोक न पिजरे इम्फाल ईस्ट अमदी कांगपोकपी की ताइनाफम ओइरिबा खामेन लोकचिंग सांगदगी कुकी मिलिटेंट सिंगना ngasi ayok bom yauna landarakpada maitai khulngakpa ahum sokle haukiba chai gi jun tara mari da kuki militant singna landarakpada khulngakpa mioi mapan lekidaba aduga tara henbana asoka panangkiba खामेन लोकी थौदोक हाइना खंगनकिबा थौदोक अदुगी मतुंग था खरा इंगतप्पा हंजिलक्तुना हानगी पुंसीदा लेरुरबा मतुंग ngasi कुकी मिलिटेंट सिंगना खामेन लोक चिंगसांगदगी मफम अदुदा खुलंगाकलिबा सिंगदा अकनबा मोंगदा लांदारकपदगी खुलंगाकलिबा सिंगा खुदथोकनख्रे थौदोक अदु इम्फाल ईस्ट अमदी कांगपोकपी डिस्ट्रिक्ट की लोनबा खुंद्राकपम केंद्रगी मफम अमा ओइरिबा खामेन लोकी परिंगदा लेरिबा रामचंद्र चिंगदोल परिंग अमदी सदांग लोकचौगी चिंगसांगदा ngasi ayuk anganba pung 5 minute kuntra taba adwaidagi कुकी मिलिटेंट सिंगना अटैक चथरखिबनी कुकी सिंगना लांदारकपा अदुदा विलेज वॉलंटियर अहुम सोकले थौदोक अदुदा सोकलबा मियोय सिंग अदु माई खोंग अमदी नंगंदा नोंगई मरुना पानखिबनी हौजिक नुंगथिल फावबदा खुदथोकनबा लेट्रे Strong khui ho ha mi ha. Oh, lu tu ha kita hoi ho ai ye chu. Kalau mah ho. Doi le, lapan kau tu. Bola le. Dilam thôi. Utak na hiu le, ne wo. Kafe kendre. Cái viếng đâu nếu mà tăng hay lối chơi chạy ngon này cũng namai nó Jangan kau jadi sengono, soal mau wani. Lagi selo. Ini nak tuan soal apa? Mathandra. Ya mamai lo gudo mudo. Hozir jakhoi lejre mafam asi Impal samadi Kangpopi district ani lona ba khoi Khamen Loki paring dani mafam asida khoi ngasi ayu angan badagi hauna Ramchandra Chingdol chingi paring asi dagi ki militant sing ayu ki pung manga rom tarak pa doi daki lepalaitana akham laitana khoi nongmai kaptharak bagi paw leire aduda khoi ge ngasi ge makhoi na kuki militant sing attack satharak pa asida khoi ge village volunteer have tare village volunteer amana mamai da paki ba madi makhong da sokhe bauna hoje hoje mak akoi ge ngasai utagi hauna kuki khulai pa ba kuki militant sing na kaplak riba nomai sing na dubo lepalai tana kaplak riba sibo akoi ge village volunteer have tare village volunteer sing so akoi ge lam sing aksina ba hana nomai raung khara di halle dubo makhoi gi site ge akoi kuki militant sing asina akat akham lai tana de dom hoje hoje maksu dom khothok nari adubo mafam asi akoi lambi khodong cha da lai bani na akoi ambulance sing ba atopa akoi ge
changma matamda khitang khudong chadaba lei aduna makha taba akhoi hoji fawbada akhoi ngasa ayuktagi hauna sokle hairiba akhoi makhongda paliba miyoi adusu hoji fawbo putharpa ngamdana leiri lami khudong chadaba leibana adubo mafam asida hoji che lepalita dum khut thok hariba maramna akhoi makha tarapda kari karamba phibam lakane haba akhoi hoji tambang ngamdri aduna makha tana so akhoi village volunteer sing akhoi lamjingak sana ba haiduna hoji khulngak tuna akhoi lam ngakani haiduna akhoi hoji laibagi film adune laidise adu sida ka khatlaga ne laidise atuga makhata bang asi ase kari film da laigani habdu makhata na hoji update picture ke hira masik matang da video journalist singkhenga balore mangolani na pawdum jar bisikes naurem elite news kamen Manipur da so Bharat ki humfutra manga suba Republic Day ki thoram garang Imphal ge Kangla Fort March Past contingents kaya na sarukya na pangthokre Manipur ge Governor Anusuya Uike na national flag chingkhatna thoram adu hogdokki Lengak amadi lanai loisangi tongan ba March Past contingent kaya na sarukya ki ba thoram adu da Chief Minister N Biren Singh ma ki Cabinet Minister MLA Singh amadi tongan ba maroi ba myoi kaya na sarukya ke thoram adu da mathau ningthina Taukiba Police Personnel kaya da Gallantry amadi Police Medal Award sing kutsina ke Security ki akanba traction thoranga loinena Thobal district asu district administration Thobal na sinduna leibak asige humputra manga suba Republic Day celebration Thobal gi mini secretariat complex to pangthoki balan thoromadu da district asige deputy commissioner Ahantem Subas na national anthem ga loinena jati asige machu ahum gi firal atia da paihan ke masigi tungda Manipur Police Department ta IPS Probationary Officer oina Thopuriba Prabhakar Pandena Parrot Commander oina Luchingba Ningthi Zaraba March Past Contingent Singge Salami Deputy Commissioner na OK Ngasige Ganatantra Divas Palan Thoramgi Athoiba Mitungi Warol Pibada Deputy Commissioner Ahantem Subas na hai Thobal district asi haukiba chahi ani ahumga yengnabada yamna ahongba leire district asige district administration amasung miyam gi marakta afaba mari thamduna hiram khudingmakta chawkhatpa district ama oiba ngamle maruoina haksel gi lamda district asige ama tangaiba district hospital asi haukiba chahi asida miyoi lak ama lising taramanga chamapan ga mari futaret laying bangamki masi mamang chahi singa yengnabada lising ni futaret hengat pangamle education sector dasu district asige mairoi sing chada chama pass toba ngamle lambi sorok ki oina su District asi fauduna chatliba Trans International Highway asisu Manipur gi oina apiba schedule gi matamdagi mangzawnana loishinduna miyam gi chathok chasin tawbada afaba lambi ama ohenba ngamle haina phongdokke public oidaba democracy sataba lebak amada leiriba praja singna thangiba right tuga aikhoigi democracy satpa anukumba republic amu oiriba bharat chaliba aikhoigi praja singna thangiba khudong sabasi khetnabasi aikhoine democracy satpa leba ama oiribagini aikhoigi manipur gi manungda Thobal district asidasu aikoi haukiba sahi ani ahum asida duki matik ahongba lae sarkar amasung prajaga chaklin nabadagi aikoi chawkhatpagi lamdi gomda aikoi yam phajana chansalai haibasi Jiribam dasu district administration Jiribam na sindana humfutra manga suba Republic Day gi thoram Jiribam Higher Secondary gi playground da pangthokre ngase gi thoram aduda Jiribam gi deputy commissioner Krishna Kumar IAS na national anthem galonina jati ese gi machuhum gi firal atia da paihan ke Jiribam Civil Police 7 IRB amade 87 Battalion CRPF Manipur Fire Service Asa Worker ni chingba kaya gi March Past Contingent Singh Sarukya kiba thoromaduda Jiribam gi Deputy Commissioner Krishna Kumar IAS na Jiribam da mathau ningthina tawba khangatlaba department ki staff sing da appreciation certificate khutsin na kiba galonina miyam da health card all age pension na chingba su yenthoke
those who are going to decide the future of our district. All those areas has to be identified, explored and developed, where each and everyone has to play a very important role. This would be a team effort where every pillar has its own equal weightage and importance. Dear friends, as we know that every election marks a new beginning and the renewal of India. Security ke akan checks-in thauranga loinena Kakching district su district administration Kakching na sinduna leibak asige humfutra manga suba Republic Day gi thoram ngarang Kakching DC office complex sa pangthoke district asige deputy commissioner Samorjit Salam na national anthem ga loinena jati asige machuhum gi firal pai handuna pangthoki ba thoram aduda Kakching police station gi SDPO Apremjit MPS na parade commander oiduna Manipur police VDF amadi traffic ki contingent ahum na chatkiba march pass ki salute deputy commissioner na okay Palan thoram asige loisilappada deputy commissioner na sarukya kiba march pass contingent ahum yauna district administration asige makhada laiba lenga ki tongan ba loisang sing amade Kakching district ke manung dalaiba lanai loisang sing ge masagi mathok masak khangba mioi singda appreciation certificate sing piduna ikai khumnaba utke thoramada da district asige SPTH Vikramjit ADM BSF ki officer sing atai civil amade uniform gi makok thongba official kayana sarukya ke thoramada da atoiba mitung oikiba DC Kakching Samorjit Salam na miyamda humfutra manga suba Republic Day gi yaifa pausel piraduna hai Bishnupur district ki wainasu district administration Bishnupur na sinduna humfutra manga rak suba Republic Day gi thoram ngarang new mini secretariat complex Bishnupur da pangthokre thoramada da DC Bishnupur L Bikram ASP Bishnupur K Mega Chandra ADM Bishnupur H Bobby additional SP Satyam Takhelambam additional SP Amarjit Lamabam CMO Bishnupur Dr L Raichandra district hospital Bishnupur gi medical superintendent Dr KH Saitabala DSWO Chotis Nomai Kapam PhD gi executive engineer Rambo Puyam amadi atai makok thongba official singsu sarukya ke thoramada da DC Bishnupur L Bikram na phongdok kibada leibak ama chawkhatpada education system fagat hanba yamna maru oi district asigi oina su yumthong khudingi tap water pithak na ba honari amade tongan ba chawkhat tharang sing mai pak na changsin bangamli haina su phongdok ke Program Implementation Unit 1 and 2 of Bishnupur District. Several roads and bridges construction have been undertaken. To name a few, road construction of Asokopi to Watsinga Mamang, Urayangbi Thongka to Chairen, Sagang Suknu Road to Wamu Makam, Sagang Suknu Road to Laingobi, Dampi, National Highway 150 Tromlobi to Kubala Awam, Kaibul Kaina Bazar to Sendra, bridge construction over Punjarok River at Watsangbom Mamang, construction of bridge over Kodak River, construction of bridge over Nagaram River, construction of bridge over Manipur River, construction of bridge over Hungamal River, construction of bridge over Puga River, etc. Manipur da hoje koirakli ba phiba masida leisabi singna kari karamba thodang loba yagada ke haibagi matangda thobal amasung Kakching district apunba leisabi singyoi ba watana bagi mifam ama lakli ba January 13 ga mathoi gi ayuk pung 13 da Kakching da pangthoklagani haide mifam ado thobal amasung Kakching district apunba nupi Apun balup ki ayaba matung ina district ani asigi leisabi singna sinduna pangthokadabani hiram asigi matangda ngasi thobal district ki wangbal da pangthokpa paugi mifam amada Sophia Kundongbam Kaubi leisabi amana phongdorapada iramda Manipur asida thokli balana sina maram oiraga mai chakli masida iramda masibu kanbada lamda masigi ningol sing tumina leishinba yaraktaba matam adu oire maram asina lamda masigi lekai da khunda leiriba leisabi sing pun sinduna kari karamba thodang lawgadage haibadu khananabagi tangai fadabat lei haina phongdoki Jodi giramda Manipur si mai jak leba adu giramda msida thinari bala nasida amda masigi ningol lobi singa situmina lesin yarakta ba giramda masibu kanna gi wana
anabagidamagta aikoji tumina laiba yaraktabana marak oirkanda lamlamda hojik lesabi mayam tholaga ateng bangnaba aikoi goiba thaudang launabagi thapiraiba singasi punda punchinarakanda Kakching amasung Tawal district laibiriba lesabi khudingmakna amata oiba punchilakanda lakliba January ki tang 30 ga bathoida Kakching amasung Tawal district apunbagi laibiriba lesabi khudingmakki oiba watana bagi mifama ma pangtokadori hariba mifama sida yamdam masida laibiriba esa ningol khudingmakna amata oina punchina dona koi khudingmak saruk yaminasi haiba apel tawjari masida la Paumi singa unabada da sarukya kibi hena athokpam na fongdorpada Manipur gi saktam kai be aroi haina thengnari ba lan se da thobal amasung Kakching district ke laisabi singsu angamba thodang logdona lakli adubu masina mapung fabadi natte maramasina mi famasida aikoi khudingmakna sarukya minaduna kari thodang loba yabage haibadu khananei nabagi mathau tarakli maramasina district ani asida leidiba laisabi khudingmakna mi famasida sarukya biyo haina su hena athokpam na apel torakki Kabala masung Kakching district ani ki Kachin koya da lariba laisabi pumna malakuna kari tawba yadage hoi hauji akhoi thodang de loina lominare lawe haiduna jusina di sufficient obenate aduduna sida akhoi kai tawba ya de habado phajana tanaraga amtangwa tanabagi thoramasi saru yabiyo haina nishingjari akhoi makai dagi ado akhoi na sije sinja dori je Kakching da sinja gani aduga akhoi na haibi bada takdal gi members ni yabiyo tuna akhoi isiki mifam da sinja bani aduduna Kabala masung Kakching district ki ani da lariba laisabi pumna mamta lakuna wa tanabagi thoramasi kakthubne habo Ngase Jennings ki director Dr. Deven Laishram na ambulance sama mahaki apokpa laikhidraba Laishram iboyai magimingda Singzamai to Lilong United Club Organization da donation tawrapada organization asina thagat pafong dorakli lamdamase ki darkar oibada season anaba donation tawrapa siga mari lenana Singzamai to Lilong United Clubs Organization ki office bearer singna Jennings ki director Dr. Deven bu thagat pafong doklakpa loinana hairiba mateng asina lamdam asigi thaudok kayada kanaba pigani haina fong dorakli Pauki maraktan natin break kamalaw minase. Shark India, build your future with us. Admission opened. Book your seat for February 2024 winter intake. Study MBBS in Kazakhstan. Why study in Kazakhstan? Safe country. Affordable fees with best quality education. Hostel and maize with Indian food. Recognized by NMC or MCI, World Health Organization and European Union. More than 5,000 Indian students studied. NEET pass and uncleared NEET students can apply. Condition apply. Assure admissions in top medical university of Kazakhstan. Contact 8368133941 9862269004. Thangweban Karabam Laikai near NYK Club, Imphal West, Manipur, India. Hello kids, 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 hello kids. Very nice, beautiful, colorful, colorful, rosy, rosy, cozy, cozy, wonderful, wonderful. Hello kids, hello kids, hello kids. Hello kids, hello kids, hello kids, hello kids, hello kids. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School, Excellence in Education. Welcome you all to UNESCO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category.
Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Break ki matungda mayambu taram nokchari makhataba pausing amuk pizare. Moreda Lairiba State Police Labor Yaroi Haiduna Kuki Nupi Sing Amade Mahiro Singna Moreda Kongjang Changsin Kre, Masing Yamlabam Yu Sing Toklaktuna, Moreda Santi Hanjelaknaba, Mafumadudagi, Commando Halan Kikadabani, Haibana Chumba Wahai Sing, Thaba Play Card Sing Sizanake. Ning Sing Bayabadi Moreda Matauto Duna Labor State Police Sing Da Kuki Militant Sing Alandarak Padagi Asok Apan, Asi Anayauba, Poundba Todok Sing Tokpa, Lake Kibadagi. Matam kuina curfew thamjenduna lakhibani mafam aduda ngasi ayuk pung 6 tagi ayuk pung 9 fauba curfew komthokibani adubu curfew matam loira fauba protest ki adumak chathari Thasagi Tarani Toida Sendra VDF outpost Mathau Toramba Oina Momocha Singna Masagi Anaba Manamaram Oiraga Lake Dabada Bishnupur District VDF Welfare Association na Lake Drabaki Imungda SP Bishnupur Mega Chandra MPS ki meeting Makada Welfare ki Chairman Satyam Takelambam MPS ASP Galonina Lupa Lak Amagali Sing Yang Kai Mating Pangkre Hairi Humfudra Manga Suba Republic Day Thoramga Mari Lenina DC Banglo Babu Parada Pangtokiba Ayushman Bharat Pradhan Mantri Jan Arogya Yojana gi Makada Lamdam asida Leidiba Mathau Ningthina Pangtokpa Hospital Sing Khangatpada Ras Medicity na Best Private Hospital Award ki mana pirakre Lemjaningai Oiraba Sakhang Chedu Deputy Commissioner Imphal West Stage Kiran Kumar IAS na Ras Medicity ki Chairman and Managing Director Haubizam Rajan Singh da Khutsinake India da hokiba pungkun Maria sida na COVID-19 ge positive case chamaga mari fudarani pan lakh kiba galunena India da upun active case masing lising amaga chatret ko humfu mari da hantara kiba galunena mioi uhum lekidre active case ki masing asi maru oina Kerala Karnataka Tamil Nadu Maharashtra Goa Puducherry Gujarat Telangana Punjab amadi Delhi da ka hena hengalakibani haina health ministry gi data da utli Goa Kerala amadi Maharashtra da COVID-19 ge Gen1 gi subvariant case chamaga kuntraga tarukso thengna kibalai krabani India da active case masing ka hena hengalak pasida lengak na checks in thaurang lokhat poina India gi state sing ge COVID positive test swabs tharak na bakangan kibalai krabani Imphal East, Imphal West, amasung Thoubal District ang asi ayuk pung mga dagi numidang pung 10 fauba curfew komthokli. Kakching District yun numidang pung 9 fauba duga Bishnupur District yun numidang pung mga fauba curfew komthokli. Curfew komthokli ngay manung da kay tela madi dukan sing thong hang nake lambida mi adumak chanake. Nong madachang daba yadraba polam sing curfew komthokli ngay manung da miyam nalay sinake. ELITETV News Channel asigi oina miyam na email gi kuthangda ipau thabirakpa matamda email address info@elitetv.in da thabirakna bakanganjari masidas natana ELITETV da ipau phone nabagi oina phone number 9402890982 da ipau phone birakna bakanganjari miyam na so ELITETV gi YouTube channel Facebook page Instagram amadi X da so follow to binaba kanganjari loisilakpada maroiba pau sing amuk pizare Imphal East District ke Khamen Lokta Kuki Militant Singna Landarak pada khulngak pa miyoy ahum soklay. State asida so Bharat ki humfutra mga Suba Republic Day ki thorom pangtokre. Amadi Imphal East, Imphal West amasung Thoubal District ang asi ayuk pung mga dagi numidang pung 10 fauba curfew komthokli. Bishnupur District yun numidang pung mga fauba duga Kakching District yun numidang pung 9 fauba komthokli. Hauzik fauba gi oina ELITETV na sandok chaba Manipuri pung anigi pau matang sa lusinjare numidang wanang pung mga damok ahen ba pau galunina fangbiragani Hauzik fauba gi oina bideng tabiri ba pum na makpo amuka na krumjare